ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯨ ꯍꯧꯈꯤꯗꯨꯅ ꯇꯝꯐꯥꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗꯨ ꯂꯥꯛꯂꯦ꯫ ꯇꯝꯐꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯏꯕꯣꯍꯜ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯨꯃꯥꯔ ꯁꯥꯟꯇꯤꯕ꯭ꯂꯥꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯄꯨꯁꯄꯥꯗꯤ ꯊꯕꯛꯅ ꯌꯥꯗꯗꯅ ꯍꯣꯔꯦꯟ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯇꯝꯐꯥ, ꯏꯕꯣꯍꯜ, ꯁꯥꯟꯇꯤꯕ꯭ꯂꯥ ꯑꯃꯗꯤ ꯀꯨꯃꯥꯔ ꯃꯈꯣꯏ ꯃꯔꯤ ꯆꯪꯂꯛꯄꯗ ꯐꯪꯁꯟ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯗꯨ ꯃꯍꯩ ꯂꯦꯞꯇꯨꯅ ꯈꯨꯕꯥꯛ ꯈꯨꯔꯛꯏ꯫ ꯔꯤꯁꯤꯞꯁꯟꯗ ꯂꯩꯔꯝꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ ꯇꯝꯐꯥꯕꯨ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯤ꯫ ꯇꯝꯐꯥ ꯏꯪꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯆꯪꯂꯛꯏ꯫ ꯏꯕꯣꯍꯜ, ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯥꯟꯇꯤꯕ꯭ꯂꯥꯗꯤ ꯃꯤꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯕꯨꯗꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯦꯡꯀꯔ ꯑꯗꯨꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯋꯥꯔꯣꯜ ꯊꯝꯕꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯔꯛ ꯊꯠꯅ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯀꯧꯁꯤꯟꯖꯒꯦ꯫ ꯍꯟꯗꯛ UPSCꯅ ꯂꯧꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ IAS ꯐꯪꯂꯛꯂꯕꯤ ꯇꯝꯐꯥ ꯂꯩꯀꯥꯏ ꯑꯁꯤꯒꯤꯅ ꯊꯣꯏꯕꯤ꯫ ꯃꯦꯗꯥꯝꯅ ꯀꯔꯝꯅ IAS ꯐꯪꯂꯛꯈꯤꯕ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯈꯤꯕ ꯑꯃꯗꯤ ꯑꯦꯆꯤꯞ ꯑꯁꯤꯕꯨ ꯐꯪꯂꯛꯄꯗ ꯀꯅꯥ ꯀꯅꯥꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛ ꯃꯦꯗꯥꯝꯕꯨ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯧꯈꯠꯆꯔꯤ꯫ ꯇꯝꯐꯥꯗꯨ ꯂꯦꯝꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯌꯥꯗ ꯂꯦꯞꯄꯤ꯫ ꯃꯤꯌꯥꯝꯗꯨ ꯍꯥꯏꯐꯦꯠ ꯂꯣꯏꯅ ꯌꯦꯡꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯇꯝꯐꯥꯅ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯃꯛꯄꯨ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯔꯤ꯫ ꯑꯃꯗꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯗ ꯑꯆꯤꯟꯕ ꯀꯌꯥꯕꯨ ꯇꯨꯡꯑꯣꯏꯅꯕꯤꯔꯝꯂꯒ ꯂꯦꯡꯕꯤꯔꯛꯇꯨꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯄꯥ ꯏꯄꯜ, ꯏꯃꯥ ꯏꯕꯦꯟ, ꯑꯍꯜ ꯂꯃꯟ, ꯏꯆꯤꯜ ꯏꯅꯥꯎ, ꯃꯔꯨꯞ ꯃꯄꯥꯡ, ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ, ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯗꯤ ꯑꯩ ꯃꯤꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯋꯥ ꯈꯔ ꯁꯥꯡꯅ ꯉꯥꯡꯖꯒꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯍꯧꯖꯔꯛꯏ꯫ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩ ꯋꯥꯔꯦ, ꯑꯩ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯗꯨꯅ ꯍꯤꯡꯕꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯂꯤꯕꯅꯤꯀꯣ ꯈꯟꯗꯨꯅ ꯊꯧꯅꯥ ꯐꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯂꯝꯕꯤꯗꯨꯗ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯅꯁꯨ ꯃꯆꯥꯕꯨ ꯃꯅꯥꯎꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯟꯅꯕꯤꯕ, ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤꯗꯨꯗ ꯁꯦꯜꯅ, ꯊꯕꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯋꯥꯍꯩꯇ ꯑꯣꯏꯔꯁꯨ ꯃꯍꯥꯛꯇꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯃꯍꯩ ꯌꯥꯟꯕ ꯎꯄꯥꯜ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯒꯦ꯫ ꯎꯄꯥꯜ ꯑꯃ ꯊꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯝꯂꯒ ꯊꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯑꯗꯨ ꯇꯧꯕꯤꯔꯣꯏꯗꯕꯅꯤ꯫ ꯎꯄꯥꯜꯗꯨꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯏꯁꯤꯡ ꯆꯥꯏꯕꯤꯕ, ꯃꯈꯣꯡ ꯁꯣꯝꯕꯤꯕ, ꯁꯥ ꯁꯟꯅ ꯁꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯈꯔ ꯉꯥꯛꯁꯦꯟꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯃꯥ ꯃꯄꯥ, ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯀꯨꯞꯅ ꯁꯦꯟꯅꯕꯤꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯏ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯄꯦꯠꯄ ꯂꯩꯈꯣꯝꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯉꯩ, ꯁꯦꯝꯅꯤꯡꯕ ꯁꯦꯝꯕ ꯌꯥꯔꯤꯉꯩ ꯑꯆꯨꯝꯕ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯕꯤꯍꯧꯗꯗꯨꯅ ꯍꯌꯦꯡ ꯀꯟꯁꯤꯟꯈ꯭ꯔꯒ, ꯆꯥꯎꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ, ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗꯨ ꯁꯦꯝꯕ ꯇꯥꯍꯟꯕ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ, ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯔꯤ ꯑꯣꯏꯔꯛꯂꯤ? ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯂꯕꯒꯨꯝꯕꯅꯤ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯈ꯭ꯔꯦ? ꯑꯗꯣꯝ ꯈꯟꯊꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯂꯩꯀꯥꯏ ꯑꯃꯗ, ꯈꯨꯟ ꯑꯃꯗ ꯍꯧꯖꯤꯛ SP ꯇꯦꯕ꯭ꯂꯦꯠ, ꯏꯚꯟ ꯁꯤꯔꯤꯟꯖ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯄ ꯐꯥꯎꯕ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯖꯔ ꯖꯔ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯗ ꯃꯃꯥ ꯃꯄꯥ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ, ꯅꯨꯄꯥ ꯀꯣꯏꯕ, ꯃꯆꯥ ꯀꯌꯥꯅ ꯂꯣꯠꯅ ꯀꯔꯤ ꯇꯧꯔꯤ, ꯀꯗꯥꯏ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯉꯥꯏꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗ ꯐꯠꯇꯦ ꯈꯪꯅ ꯆꯠꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯌꯥꯎꯗꯦ, ꯑꯩꯒꯤ ꯏꯅꯥꯎ ꯌꯥꯎꯗꯦ ꯍꯥꯏꯅ ꯂꯩꯊꯣꯛꯂꯨꯔꯕꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ? ꯉꯁꯤ ꯆꯥꯔꯝꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯌꯦꯡ ꯆꯥꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯍꯟꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯣꯏꯕꯒꯨꯝ ꯃꯈꯣꯏꯅ ꯍꯌꯦꯡ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯃꯁꯛ ꯊꯣꯛꯄ ꯑꯣꯏꯍꯟꯕ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯄꯥ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯑꯅꯤꯗ ꯄꯤꯖꯒꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯦꯞꯄ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯕ, ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯕꯕꯥ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯃꯥ ꯁꯥꯟꯇꯤꯕ꯭ꯂꯥ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯇꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯤ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ SI ꯄꯨꯁꯄꯥ, ꯃꯈꯣꯏꯗ ꯑꯩꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯒꯦ꯫
ꯌꯥꯔꯒꯗꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥ ꯑꯃꯗꯤ ꯕꯕꯥ ꯀꯨꯃꯥꯔ, ꯃꯃꯥ ꯁꯥꯟꯇꯤꯕ꯭ꯂꯥ, ꯏꯇꯥ ꯃꯈꯣꯏꯕꯨ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯀꯧꯈꯠꯆꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜ, ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯥꯟꯇꯤꯕ꯭ꯂꯥ, ꯄꯨꯁꯄꯥ ꯃꯈꯣꯏ ꯀꯥꯔꯛꯏ꯫ ꯇꯝꯐꯥ ꯑꯍꯥꯟꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜꯕꯨ ꯈꯨꯔꯨꯝꯖꯩ, ꯑꯗꯨꯒ ꯃꯄꯥ ꯀꯨꯃꯥꯔꯕꯨꯁꯨ ꯈꯨꯔꯨꯝꯖꯩ, ꯑꯗꯨꯒ ꯃꯃꯥ ꯁꯥꯟꯇꯤꯕ꯭ꯂꯥꯁꯨ ꯈꯣꯏꯔꯝꯃꯤ꯫ ꯂꯣꯏꯔꯛꯄꯗ ꯄꯨꯁꯄꯥꯗ ꯏꯇꯥ ꯍꯥꯏꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯇꯝꯐꯥꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ UPSCꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯊꯥꯕꯤꯌꯨ, ꯀꯩꯁꯨ ꯀꯤꯕꯤꯒꯅꯨ꯫ ꯊꯧꯅꯥ ꯐꯅ, ꯀꯟꯐꯤꯗꯦꯟ ꯂꯩꯅ, ꯑꯈꯪ ꯀꯟꯅ, ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯣꯠꯅꯕꯤꯌꯨ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯔꯨꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯑꯩꯅ ꯆꯪꯅꯤꯡꯕ ꯇꯥꯔꯗꯤ ꯁꯄꯣꯔꯠ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯕꯤꯒꯗꯕꯅꯤ꯫ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯀꯩꯁꯨ ꯑꯣꯏꯊꯣꯛꯇꯦ꯫ ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯈꯪ ꯀꯟꯅ ꯍꯣꯠꯅꯕꯤꯔꯗꯤ IASꯇ ꯅꯠꯇꯦ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝꯗꯒꯤ ꯑꯩ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯏ꯫ ꯂꯣꯏꯔꯦ, ꯃꯤꯌꯥꯝꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯩ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯐꯪꯁꯟꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯝꯐꯥꯁꯨ IAS ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯦ꯫ ꯅꯣꯡꯃ ꯇꯝꯐꯥꯅ ꯏꯕꯣꯍꯜꯗ, ꯕꯕꯥ, ꯑꯩ ꯏꯃꯥꯒꯤ ꯃꯤꯡꯗ ꯍꯣꯝ ꯑꯃ ꯂꯤꯡꯈꯠꯆꯕ ꯄꯥꯝꯖꯩ, ꯕꯕꯥꯗꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ? ꯏꯕꯣꯍꯜꯅ, ꯑꯗꯨꯕꯨ ꯏꯄꯥ ꯏꯆꯥꯅ ꯁꯦꯟꯅꯕ ꯉꯝꯒꯗ꯭ꯔꯅꯦ? ꯕꯕꯥ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯗ꯭ꯔꯒꯁꯨ ꯂꯩꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯈꯟꯒꯠꯂꯒ ꯁꯦꯟꯅꯍꯟꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯗ ꯕꯕꯥꯒ ꯑꯩꯒꯅ ꯆꯥꯎꯌꯦꯡ ꯌꯦꯡꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏꯗꯕ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯤ ꯊꯝꯒꯅꯤ? ꯕꯕꯥ, ꯑꯩꯗꯤ ꯃꯆꯥ ꯃꯁꯨꯅ ꯊꯑꯣꯏꯕꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯖꯗꯨꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒ ꯊꯝꯕ ꯄꯥꯝꯖꯩ꯫ ꯏꯕꯣꯍꯜ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯑꯁꯤꯅ ꯐꯔꯦꯗ, ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯈꯣꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯍꯣꯝ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏ, ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯒꯅꯤ꯫ ꯏꯆꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯒ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯅ ꯐꯔꯦ, ꯃꯣꯏ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯔꯒꯦ꯫ ꯇꯝꯐꯥꯅ, ꯕꯕꯥ, ꯕꯕꯥꯗꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯤꯕ? ꯐꯔꯦ ꯐꯔꯦ, ꯏꯄꯥꯁꯨ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯈꯣꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ꯫ ꯕꯕꯥꯅ ꯃꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯒꯗꯕ ꯅꯠꯆꯗꯦ, ꯃꯤ ꯊꯝꯗꯨꯅ ꯃꯣꯏꯕꯨ ꯍꯣꯠꯅꯍꯟꯒꯗꯕꯅꯦ꯫ ꯕꯕꯥꯅ ꯐꯥꯎꯟꯗꯔ ꯑꯣꯏꯅ ꯂꯩꯕꯤꯒꯗꯕꯅꯦ꯫ ꯏꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤ ꯅꯆꯥꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯆꯨꯗꯨꯅ ꯂꯩꯖꯔꯛꯄꯅꯦ, ꯅꯆꯥꯒꯤ ꯄꯥꯝꯖꯕꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯄꯥꯁꯨ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯆꯥꯎꯔꯕꯤ ꯀꯌꯥ ꯊꯝꯗꯨꯅ ꯊꯥꯔꯣ ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯎꯁ ꯍꯥꯏꯅ ꯍꯣꯝ ꯑꯃ ꯂꯤꯡꯈꯠꯂꯦ꯫ ꯍꯣꯝ ꯑꯗꯨꯗ ꯃꯃꯥꯅ ꯄꯥꯝꯖꯔꯝꯕ ꯐꯤꯁꯥꯀꯣꯜꯁꯨ ꯊꯝꯗꯨꯅ ꯅꯨꯡꯇꯤꯒꯤ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯇꯨꯅ ꯂꯥꯠꯂꯤ꯫ ꯄꯨꯝꯅꯃꯛꯇꯨ ꯏꯕꯣꯍꯜꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯣꯡꯃ ꯔꯥꯍꯨꯜ ꯌꯥꯝ ꯁꯥꯎꯅ ꯍꯣꯝ ꯑꯗꯨꯗ ꯂꯥꯛꯏ ꯇꯝꯐꯥꯕꯨ ꯎꯅꯕ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯔꯥꯍꯨꯜ ꯆꯪꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ, ꯁꯣꯝꯗꯝꯇ ꯉꯥꯏꯕꯤꯈꯣꯕ, ꯃꯦꯗꯥꯝꯗꯒꯤ ꯑꯌꯥꯕ ꯑꯝꯇ꯫ ꯇꯝꯐꯥꯅ ꯔꯥꯍꯨꯜꯕꯨ ꯎꯕꯗ ꯆꯪꯍꯜꯂꯛꯑꯣ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯥꯏꯟ ꯇꯧꯔꯛꯏ꯫ ꯔꯥꯍꯨꯜꯗꯨ ꯆꯪꯂꯛꯏ꯫ ꯇꯝꯐꯥꯁꯨ ꯔꯥꯍꯨꯜꯕꯨ ꯆꯧꯀ꯭ꯔꯤ ꯑꯃ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯃꯥꯁꯨ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯊꯔꯛꯏ꯫ ꯔꯥꯍꯨꯜꯅ, ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯇꯝꯐꯥꯅ, ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯗꯣꯟ? ꯀꯣꯂꯦꯖ ꯃꯦꯆꯤꯟ ꯐꯪꯂꯒ ꯍꯣꯡꯂꯁꯦ ꯍꯥꯏꯔꯣ? ꯃꯤ ꯂꯣꯏꯅ ꯍꯣꯡꯅꯈ꯭ꯔꯦ, ꯏꯕꯥꯅꯤꯇ ꯉꯥꯏꯍꯧꯔꯦ꯫ ꯊꯥꯏꯂꯦꯟꯗꯒꯗꯤ ꯃꯃꯧ ꯐꯪꯈꯤꯗꯧꯔꯦ꯫ ꯃꯌꯥꯝꯁꯤꯗ ꯍꯧꯖꯤꯛꯄꯨ ꯑꯩ ꯀꯃꯥꯏ ꯂꯨꯍꯣꯡꯗꯣꯏꯅꯣ ꯗꯣꯟ? ꯔꯥꯍꯨꯜ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯁꯥꯎꯅ ꯆꯠꯀꯦ ꯇꯧꯏ꯫ ꯇꯝꯐꯥꯅ ꯔꯥꯍꯨꯜꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏ꯫ ꯅꯥꯇꯣꯟ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯟꯗꯝ ꯄꯨꯝꯕ ꯏꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯥꯇꯣꯟꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯉꯝꯖꯕꯅꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯂꯕꯅꯤꯅ ꯅꯪ ꯑꯩꯕꯨ ꯀꯩꯁꯨ ꯅꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯁꯥꯎꯒꯟꯕ ꯑꯣꯏꯅ ꯆꯥꯎꯕ, ꯉꯁꯤꯗꯤ ꯑꯩꯁꯦ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯒꯦ ꯂꯦꯞꯂꯕꯅꯦ꯫ ꯇꯝꯐꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯅ ꯀꯨꯞꯂꯨꯔꯕ ꯊꯥꯖꯅ ꯑꯍꯥꯡꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯂꯩꯇꯕ ꯍꯥꯡꯂꯕ ꯃꯥꯂꯪꯗ ꯂꯩꯕꯒꯨꯝ ꯃꯥꯏꯊꯣꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯅꯥꯏꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ
ꯑꯗꯨꯗꯤ ꯀꯗꯥꯏ? ꯅꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒꯦ. ꯌꯥꯗꯦ. ꯔꯥꯍꯨꯜ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯁꯨꯛꯂꯒ, ꯑꯗꯨꯅ ꯀꯔꯤꯒꯤ? ꯍꯌꯦꯡꯗꯣ ꯅꯨꯃꯤꯠ ꯌꯥꯝꯅ ꯐꯩ. ꯏꯃꯥꯈꯣꯏ ꯌꯨꯝꯗ ꯊꯥꯕꯤꯔꯛꯑꯣ. ꯍꯥ? ꯑꯁꯦꯡꯕ? ꯔꯥꯍꯨꯜ ꯌꯥꯝ ꯍꯔꯥꯎꯅ, ꯑꯗꯨꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯊꯣꯛꯎꯁꯤ ꯂꯥꯎ. Without security, only you and me. ꯇꯝꯐꯥꯗꯨ ꯅꯣꯛꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨ ꯊꯅꯝꯂꯒ ꯀꯣꯏꯊꯣꯛꯄ ꯄꯨꯕꯤꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯦꯝꯃ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤꯒ ꯇꯞꯇꯥꯏ ꯀꯦꯊꯔꯒ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕ ꯁꯤꯗꯨꯅ ꯃꯃꯧ ꯑꯥꯏꯑꯦꯁ ꯍꯥꯏꯖꯕ ꯆꯪꯂꯛꯏ. ꯃꯦꯝꯃꯅ, ꯇꯥꯗꯥ ꯅꯆꯜ ꯈꯨꯔꯨꯝꯖꯔꯤ. ꯏꯕꯣꯍꯜꯅ, ꯌꯥꯔꯦ ꯌꯥꯔꯦ ꯐꯝꯁꯤ. ꯃꯦꯝꯃꯅ, ꯇꯥꯗꯥ ꯅꯆꯜꯗꯤ ꯑꯇꯩꯒ ꯂꯥꯏꯔꯤ. ꯑꯩꯒꯤ ꯏꯃꯧ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤꯗꯣ ꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯗ. ꯒꯤꯇꯥꯅ, ꯑꯁ ꯑꯩꯈꯣꯏ ꯏꯆꯦꯝꯁꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤ, ꯗꯣꯡꯗꯣꯡꯒꯤ ꯃꯤꯅꯤꯅ. ꯃꯦꯝꯃꯅ, ꯏꯕꯦꯝꯃ ꯏꯕꯥꯅꯤ ꯍꯦꯛꯇ ꯆꯪꯂꯁꯤꯔꯣ ꯏꯃꯧꯒꯤ ꯃꯅꯥꯛꯇ. ꯒꯤꯇꯥꯅ, ꯕꯦꯝꯃ ꯊꯣꯏꯕꯤ ꯅꯪꯕꯨ ꯇꯥꯔꯕꯣ? ꯆꯥꯗꯨ ꯄꯨꯊꯣꯔꯛꯑꯣꯅꯦ. ꯇꯝꯐꯥꯅ, ꯇꯥꯖꯔꯦ ꯏꯅꯝꯃ. ꯃꯦꯝꯃ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯣꯏꯅꯨ ꯅꯣꯏꯕꯨ ꯏꯃꯧꯒꯤ ꯈꯣꯟꯖꯦꯜꯁꯦ ꯊꯨꯝꯗ꯭ꯔ ꯍꯥꯏꯃꯤ. ꯏꯕꯣꯍꯜꯅ, ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ. ꯏꯕꯦꯝꯃꯅ ꯅꯃꯧꯁꯦ ꯍꯌꯦꯡ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯎꯁꯤꯗ ꯂꯩꯖꯔꯦ. ꯃꯦꯝꯃꯅ, ꯇꯥꯗꯥ ꯏꯃꯧꯗꯣ ꯍꯥꯟꯅꯗꯒꯤ ꯈꯪꯖꯩ. ꯏꯃꯧꯗ ꯇꯥꯛꯅꯕꯒꯤꯅꯦ ꯃꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ. ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯇꯞꯅ ꯊꯣꯛꯂꯛꯏ. ꯃꯦꯝꯃ, ꯊꯣꯏꯅꯨ, ꯂꯥꯏꯕꯤ ꯑꯍꯨꯝꯗꯨ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅꯤ. ꯇꯝꯐꯥ ꯆꯝꯇꯛ ꯀꯦꯔꯛꯏ. ꯂꯤꯞꯁꯇꯤꯛꯀꯥꯗꯨ ꯆꯝꯇꯛ ꯇꯧꯕ ꯃꯆꯨꯅꯤ ꯃꯥꯅ ꯁꯪꯂꯤꯕꯗꯨ. ꯁꯦꯠꯂꯤꯕ ꯐꯅꯦꯛ, ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ, ꯌꯥꯜꯂꯤꯕ ꯐꯤ ꯃꯇꯦꯛ. ꯏꯪꯅ ꯃꯣꯡ ꯍꯥꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯇꯝꯐꯥꯅ, ꯏꯃꯥ ꯆꯥ ꯄꯥꯏꯕꯤꯌꯣ. ꯏꯅꯦ ꯆꯥ ꯊꯛꯁꯦ. ꯊꯣꯏꯅꯨꯅ, ꯊꯝꯃꯣ ꯊꯝꯃꯣ ꯏꯕꯦꯝꯃ. ꯑꯁꯤꯅꯅꯤꯗꯅ ꯑꯩꯈꯣꯏ ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯈꯣꯏꯔꯥꯡꯉꯤꯁꯤꯗꯤ. ꯃꯁꯛ ꯈꯨꯐꯖꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯒꯤꯇꯥꯅ, ꯏꯆꯦꯃ ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯛꯇ ꯅꯠꯇꯦ ꯐꯖꯔꯤꯕ, ꯃꯒꯨꯟꯅ ꯍꯦꯟꯕꯅꯤ ꯐꯖꯕ. ꯇꯝꯐꯥꯅ, ꯕꯕꯥ ꯆꯥ. ꯏꯕꯣꯍꯜꯅ, ꯊꯝꯃꯣ ꯊꯝꯃꯣ. ꯃꯦꯝꯃꯅ, ꯇꯥꯗꯥ ꯑꯩꯗꯤ ꯃꯇꯝꯁꯦ ꯊꯦꯡꯊꯕꯒ ꯉꯝꯃꯔꯣꯏꯀꯣ. ꯍꯦꯛꯇ ꯍꯣꯡꯂꯗꯧꯅꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ. ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯂꯁꯤ ꯂꯦꯞꯅꯔꯦ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 4-5 ꯋꯥꯠꯂꯤꯉꯩ ꯇꯝꯐꯥ ꯑꯃꯗꯤ ꯔꯥꯍꯨꯜ ꯄꯨꯟꯅ ꯄꯨꯁꯄꯥ ꯍꯣꯏꯗ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯆꯥꯛ ꯀꯧꯔꯤ. ꯇꯝꯐꯥ ꯑꯃꯗꯤ ꯄꯨꯁꯄꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤ. ꯔꯥꯍꯨꯜ ꯂꯥꯛꯂꯗꯨꯅ ꯄꯨꯁꯄꯥꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯍꯜꯂꯤ. ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯅꯣꯛꯈꯦꯗꯅ ꯍꯣꯠꯅꯔꯤ. ꯁꯣꯝꯗꯅ ꯔꯥꯍꯨꯜꯗꯤ ꯄꯨꯁꯄꯥꯒꯤ ꯗꯥꯏꯔꯤꯗꯨ ꯐꯃꯨꯡꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯔꯥꯍꯨꯜꯅ, ꯏꯁ ꯗꯥꯏꯔꯤꯒ ꯏꯔꯤ ꯃꯥꯜꯂꯦ. ꯗꯥꯏꯔꯤꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ. ꯑꯍꯥꯟꯕ ꯂꯃꯥꯏ ꯍꯥꯏꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤ ꯑꯣꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯍꯥꯡꯗꯣꯛ ꯌꯦꯡꯂꯝꯃꯤ. ꯔꯥꯍꯨꯜ ꯆꯞ ꯂꯦꯞꯄꯤ. ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯖꯔꯛꯄ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥ ꯑꯣꯏꯅ ꯅꯨꯡꯁꯤꯔꯝꯂꯕ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯁꯥꯒꯠꯆꯔꯛꯄ ꯑꯁꯥ ꯄꯨꯝꯕ ꯉꯁꯤ ꯀꯥꯏꯕ ꯇꯥꯔꯕ, ꯑꯗꯨꯕꯨ ꯑꯩ ꯏꯇꯥꯗꯗꯤ ꯑꯋꯥꯕ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯣꯏ. ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯀꯅꯥ ꯈꯪꯍꯟꯗ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯁꯅꯨ. ꯔꯥꯍꯨꯜ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯑꯁꯨꯛ ꯊꯥꯖꯗꯕ ꯃꯪꯒꯨꯝꯂꯕ ꯋꯥꯔꯤ. ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯝꯕ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛ ꯈꯛꯇꯒꯤꯅꯤ. ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ. ꯗꯥꯏꯔꯤꯗꯨ ꯊꯝꯂꯝꯂꯒ ꯔꯥꯍꯨꯜ ꯋꯥꯈꯜꯗꯨ ꯈꯜꯂꯤ. ꯀꯔꯤꯒꯨꯝꯕ ꯇꯝꯐꯥ ꯏꯕꯥꯅꯤ ꯂꯨꯍꯣꯡꯈꯤꯕ ꯊꯣꯛꯂꯗꯤ ꯃꯥ ꯁꯣꯏꯗꯅ ꯑꯩꯒꯤꯗꯃꯛ ꯀꯞꯂꯅꯤ. ꯑꯗꯨꯅ ꯑꯩ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯒꯦ. ꯊꯣꯏꯕꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨ ꯁꯟꯇꯣꯁꯀ ꯃꯥꯒꯁꯨ ꯅꯝꯗꯅ ꯆꯦꯜꯍꯜꯂꯒꯦ. ꯑꯗꯨ ꯑꯣꯏꯗꯤ ꯃꯥ ꯑꯩꯒꯤ ꯃꯩꯆꯥꯛꯇꯤ ꯐꯥꯎꯔꯔꯣꯏ. ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ. ꯑꯇꯣꯞꯄ ꯈꯟꯕ ꯑꯩ ꯉꯝꯂꯣꯏ. ꯑꯩꯒꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯊꯣꯏ ꯊꯣꯏꯕꯤ ꯑꯩꯒꯤ ꯊꯣꯏꯕꯤ ꯂꯩꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯆꯥꯔꯗꯨꯅ ꯍꯟꯅꯈ꯭ꯔꯦ. ꯃꯇꯝꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ? ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯁꯥꯟꯇꯤꯕ꯭ꯂꯥ ꯀꯨꯃꯥꯔ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯟꯕꯤꯔꯤ꯫
Ibohal amadi Tomthil atopo honggi miyoising hauna-haunadana luhongbadu aduki matik chawna silami. Karigisu chawroi leibak amagi IS amagi luhongbabu. Asumna miyam chona tinduna yam chawna awong awon tektha khay unduna dumdangda hongle. Luhongba loiraduna mau thilagle. Laikai hupna yawi. Masakta matawda, professionda, awatpa amata leitrabi tampha. Amadi nupa mana sabalda safamda picturabasu leibak asigi esai amani. Aduki matik fazana hongkre. Mayamdu luhongba loiduna loina hanakre. Puspana kaino kaidano chalise. Siamna bai aigi garido Rahul hoida lehore. Aduna ai hana thilamaga bai amuk thinjarani. Puspana as pungsibu thengeda ai baba hoya halamasu faba. Santosna kaino yam pakhalina active service na sulai biraga. Puspana adui na dia da Santos isko somta yaudana. Santosna ngasidi Puspagi squad ai no jaba tare dana. Puspana bai no yum sidi lapi he. Siamna bai nang se sai ga monjade he. Puspadu tumin laikre. Ngaihaki matungda Siam hoigi mayum yauraduna. Santos amadi Siam rap jangki. Puspana kaino da Santos thenge. Santosna as tu dongninge. Puspana bihilabani aidi. Santosna kaino lehauge haira. Puspana aidi ka dawdoi ba. Santosna oho lehauro pung baro tarasida. Asi hairaga anidu changkre. Puspadu mapira chena. Puspana kaino bai noina ngasi tawrise. Siamna bai nanglana logana. Aikhoi dawna nang siam nuksi jabane. Santosti adum changkre. Siamna thengero changase noyani sida laikro. Puspana noina bu yam phate. Siam su changkre. Upai leitrabi Puspa su tamna adum inarakle. Siamna chaksa si haibag yadre. Puspadu sauri ni haidana. Santosna bai mi janing da tawine ai dilamba da yadre saur silo ado phone do off thamsilo. Asi hairam laga changkre. Puspa su kaidoruni hojik punga mata dawre asi khanduna adum ungduna fami. Khanghaudana momon minok amasu tawrai aduga machinda su solai. Puspana khangni yam singbrabu aina muk tawge. Ngaihaki matungda Santos su thogle. Siamna bai adudi ai su ware potharurage noi su thenge. Asi hairaga Santos ki nakongda suru naira hairami. Siamna bai mihunna tawgani ko khara chekshilo. Santosna ngata ngaire mihunga fai khidawwa. Ani du noi somda Puspadi ikabana loire. Siamna noglaga bai good night mangfaro. Asi hairam laga Siam du jatkre. Siam jatkibaga Santos du thong lonsili. Thong hek lonsinbaga hamung da famduna leiramba Puspadu fuk haugali. Santosna kaidoroge. Puspana tumdoroba natro. Khara paina hairei. Santosna nangdi. Puspana tumoy. Ha nangna kai tumdoiba. Makada oho nang yam nungaidradi salo silo. Thong du hangdoigi makhutu na pai. Puspa Santos ki matau du ubada khanghaude. Thong du hangge tawriba Santos ki makhutu pairaga tapna. Puspana da Santos masadu swai lawi aduga nokfe tawwa maithonga loinana wakhalda khalai. Asi oireko nupi na nongmada ahumlak pangthai haise. Somdana kamdauri Tamphana taton se kudai sida leijare. Rahul kudai lawada Tamphagi khudangdu tap launa chinglaga makhwangda koli. Tamphana se thadoba. Rahul na thadoi ngasidi nangna hairasu aina sungya yaroi. Tamphadu hung haina paithoglaga lei. Rahul na amuka ngasi nangna yang makadaba surprise ama haibiyura. Haibinu cho amtaga. Haibini cho anitaga. Asi hairaga Tamphabu makut paiduna punsinduna hamungda famhali aduga ngasi se ibanita nati
ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯦ꯫ ꯀꯅꯥ? ꯄꯨꯁꯄꯥ꯫ ꯑꯦ, ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯛꯀꯅꯤ ꯍꯥꯏꯗꯣ꯫ ꯀꯃꯥꯏꯅ? ꯀꯅꯥꯗ? ꯑꯩꯒꯤ ꯃꯔꯨꯞ ꯁꯟꯇꯣꯁ꯫ ꯑꯌꯥ, ꯀꯃꯥꯏꯅ? ꯉꯁꯥꯏ ꯅꯪ ꯅꯅꯥꯛꯇꯒꯤ ꯀꯞꯂꯒ ꯊꯣꯛꯈꯤꯕꯗ ꯚꯥꯏ ꯁꯟꯇꯣꯁꯅ ꯊꯤꯟꯅꯕ ꯄꯨꯔꯒ ꯚꯥꯏ ꯁ꯭ꯌꯥꯝ ꯍꯣꯏꯗ ꯊꯩꯈ꯭ꯔꯦꯗꯅ꯫ ꯃꯤꯗꯤ ꯆꯦꯟꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯒꯗꯣ ꯈꯪꯈ꯭ꯔꯦ, ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯆꯦꯟꯕ ꯍꯥꯏꯗꯨ ꯀꯔꯤꯅꯣ ꯈꯪꯂꯔꯣꯏ꯫ ꯅꯪꯗꯤ ꯆꯦꯟꯁꯦꯁꯨ ꯌꯥꯗꯦ, ꯄꯨꯛꯐꯠꯇꯕꯤ꯫ ꯇꯝꯐꯥꯗꯨ ꯏꯀꯥꯏꯅ ꯔꯥꯍꯨꯜꯗ ꯆꯣ ꯍꯥꯏꯅ ꯏꯜꯂꯛꯏ꯫ ꯔꯥꯍꯨꯜ ꯅꯣꯛꯂꯒ, ꯐꯝꯊꯔꯝꯃꯣ, ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯥꯍꯨꯜ ꯆꯪꯂꯛꯇꯨꯅ ꯊꯣꯡꯗꯨ ꯂꯣꯜꯂꯦ꯫ ꯑꯗꯨꯒ ꯇ꯭ꯌꯨꯕꯂꯥꯏꯠꯇꯨ ꯃꯨꯠꯊꯠꯂꯒ ꯖꯦꯔꯣ ꯕꯜꯕꯇꯨ ꯊꯥꯜꯂꯗꯨꯅ ꯇꯝꯐꯥꯕꯨ ꯄꯣꯝꯈꯠꯇꯨꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯗꯨꯅ ꯐꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯇꯝꯐꯥ ꯑꯃꯗꯤ ꯔꯥꯍꯨꯜꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯟꯗꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ, ꯉꯥꯏꯕꯤꯔꯝꯃꯨ꯫